China gi Foreign Minister na US amasung Israel gi Middle East lan yaningdaba phongdokkhre. Middle East ta thokliba lan China gi khwaidagi makok thongba diplomat na nong maiji numitcha yaningdaba phongdokkhre amasung Beijing ga mot khenaba sing loishinaba United States ta taksinkhre. China gi konungda press conference amada Foreign Minister Wang Yi na hai ki US amasung Israel na Iran da landabadagi thokpa lan asi Sukthok tholom loidabani akanmana achumba sakpa yaroi Malem asi jungle gi loda hanjul hannaba yaroi haina mangna paumisingda haiki chayol asi da hokiba tu session haina khangnaba China gi chahi khudingi pangthokpa political mifam manungda mahak wangangki matam amatada famba China gi parliament amasung political consultative body gi mifam sing asi makok thongba luchingba singi ahanba tawdaba maroiba thabak sing oibana kupna senary United States ka songnariba lalon etikilan South China Sea na thokliba ungkhatnaba sing loinana Middle East amasung Ukraine da thokliba lan sing yauna issue mayangi matangda wang ngangki tasengna chaliba chahi asi sino US ki rising gidamak maruiba chahi amani haina wang na ki mamang chahi da US President Donald Trump White House da halakiba matamdagi United States amasung China gi mariso ki madugi matungda lalon itikilan da laiba anina amana amagi pothok singda tariff sing hengatki China amasung United States amana amabu honghanba ngamloi adubu aikhoi amana amabu interest tawbagi mawong honganba ngamgani haina wangna haiki chunaba environment ama semnaba lairiba mod khenabas ing manage tawnaba amasung kanadabada khuthingjinbagi thabak toknaba wangna nakan animakta taksinki adubu nakalani gi marakta yanadaba mayam adumak lairi Beijing na US amasung Israel na Iran da landariba si yaningde Beijing ga Iran ga diplomatic amasung lalon itikilamda mari leinai US amasung Israel na Iran gi supreme leader Ayatollah Ali Khamenei hatkiba Beijing na yaningdaba phongdoki China ga Moscow ga leinaba mari singsu chena amasung tanaba yadana adumak lai haina su wangna phongdoki Trump na Greenland khudum chanaba honakiba amasung NATO gi member singi pothok singda text logani haina kihanbadagi France Canada Finland amasung United Kingdom yauna laibak miyamgi luchingba sing Beijing da tinkhre wangna nongmaijing numit ki khongchat sing adu taramna oki China asi competitor amanati malemgi partner amani haibasi yaba European sing hengalakpa ikhoina ure hairi Iran ga soknaba lan ngamnaba Britain gi mateng mathau tade US President Donald Trump Britain na Middle East ta aircraft carrier ani thanaba wakhal munna tawri adubu US na Iran ga soknaba lan ngamnaba makhoi gi mathau tade haina US President Donald Trump na thangju numita phongdokre aikhoi gi matam amagi akanba michang United Kingdom na kona thangda Middle East ta aircraft carrier ani thanaba wakhal munna tawri haina Trump na haiki Okay, Prime Minister Stemmer ikoi makhoi mathau tadre haina Trump na mahaki truth social account tha thagatki adubu ikoi na ningsingani haina mangna haiki aikoi lan ngamlaba matungda yausilakpa miyam ikoi na mathau tade haina mangna phongdoki Middle East land shikiba ahanba US service member taruki hakjang okpagi thoram awang nongpok thangba state Delaware da Dover Air Force Base se yaurba matung ngai hak leiraga Trump na message adu ngai haki truth social account thagalaki British media ki report singda Royal Navy na HMS Prince Wales Middle East ta thanaba sem sari adubu aroiba firef lobo leitri haina aircraft carrier asi hojik kha thangba England gi ports mathakta laibri Trump na mahak UK da nungaiti haina phongdoki ekhoina thabak tawminariba si Western Churchill nati hairaduna Stemmer bu karemnaki ahanbada British Prime Minister Stemmer na US forcing da Iran da landanaba British basing sizinabagi ayaba pikide military action ama hekta madu legal oi amasung ningthina plan tawi haiba asengba khangba mahak pamki hairaduna mahna mahaki firef adu lokibagi maram piki kona mahna US forcing na British basing sizinabagi ayaba piki Iran ki khulai paifam sing natraga launcher sing da tawkiba attack sing adu defensive oi ki haina mangna phongdoki chei ase hogalakpada Greenland leina Trump ki apamba amasung Afghanistan da songnakiba landa Europe ki lan misingna mayongna bala lanfam sing da chungkidaba asi shathina nungaiti haina Trump na phongdokiba wafam sing Prime Minister Stemmer na yaningdaba phongdoki pungni funi pan gi manungda total shutdown tawgadabani maitai langol lamfel pata leiba si hospital pungni funi pan gi manungda total shutdown tawbagal doinena mari leina bo hospital gi authority na numit mangani fawbi manungda paw phawrakadabani haina lona thingkraba
KCPPWGMC Unification gi PRO singkhai nganbana thadorakpa cherol amana phongdorakli cherol asina makha tana hailenga ke hospital da thabak toriba doctor singna private hospital da anaba refer tawraga doctor adumakna private hospital da laklaga amuk layeng gi thabak chatharibasi ngaktaba ngamde ningsar sor hondraba anaba bu ICU da thamlaga paisa lobagi hainabi thadokadabani maram chadana miyamdagi ahenba layeng man loba khudak da lepkandabani hairi Israel amasung US ki military nasu Iran gi mathakta attack tawbagi chang yamna concentre United States amasung Israel gi apunma force amasung Iran gi marakta thokliba lan asida Iran gi proxy militant group sing su yawsilaktuna lan yamna pakthok chawthokre makhoina Arab states sing amasung US ki target sing da attack kaya tawkre Israel amasung US ki military nasu Iran gi mathakta attack tawbagi chang yamna concentre hairi nakalani makna yamna kana khut thanaba Iran gi supreme leader Ayatollah Ali Khamenei hatokhiba amasung upay amata uba phangdaba maramna lanasi yamna thuna loishingani haibigi mami udri Lanasi hawjikti yamna hakchinba mawong amada lakre hena tek ta kaidaba mafamni haina thajakiba Dubai gumba sar singsu aerial attack mayoknare airline passenger lising cha kaya pallaga leire thawgi mamal tangkhalakre amasung US ke ally singsu Iran gi missile amadi drone sing ngakthongna bahana dagi hena ichang thongna chongthorakli Karigumba Iran da landarakpada apunba lamdam asida lanthokani haina Iran na threat tawkiba adugumna hawjik Middle East ta lalthoktuna malemgi energy market ta sungdoktriba thaw Hondokpagi maru oiba thabakta kaiba pikre lanasina maram oiduna prithivigi top supplier singi marakta ama oiriba Qatar Energy na LNG puthokpa leblagani haina lauthokre US amasung Israel na Iran gi mayokta chathariba campaign asida hojik fawbada miyo yankhai gi manga sikre amasung Iran gi city chamaga kuntra henbada attack tawkre haina Iranian Red Christian Society ki pauna hairi lana sida Israel da miyoi taraga mathoi amasung Lebanon da su miyoi kuntraga mathoi sikre hairi Lebanon da based over Iran gi proxy terrorist group Hezbollah na Israel da aerial attack tawbadagi Israel na Lebanon gi capital Beirut yauna mafam kaya da yamna kanna khut thakre Lebanon gi sarkar na Hezbollah gi attack adu kanna yaningdaba phongdokladuna Shia Muslim terrorist group asi khulai thadu u haina khangankre Kuwait United States ki embassy compound da mai chakpa amasung mai khu ka khalakpa uwa phangki thawdo adugi matangda atei akupa marol phangmangamdri Iraq ta Iran gi proxy militant group amana Baghdad airport ta US ki troops sing da target tawduna drone attack tawkhre hairi Mediterranean ithat lebak Cyprus tasu United Kingdom gi military base amada drone attack tawrakhi hairi US Israel na landabal toktriba fawba natraga United Nations na landariba si kanano haibadu maming lauthoktriba fawba Iran na masang hakthokjagani foreign ministry United States amasung Israel na landabagi thabak tawriba si toktriba fawba natraga United Nations Charter gi Article 39 gi makhada landabagi thabak tawriba si kanano haibadu maming lauthoktriba fawba Iran na masang hakthokjabagi hak makhata na sijinnakhigani haina Iran gi foreign ministry na phongdokre Hokiba February 19 dagi hauduna US amasung Israel na Iran gi mayokta landarakhi amasung Supreme Leader Ayatollah Ali Khamenei amasung atei senior official kaya marum hatokre makhoine Iran sinba thungna military amasung civilian infrastructure animakta leptana attack tawri haina Iranian Foreign Ministry na thadokhiba warol amada haiki United States amasung Israel na attack tawbada school hospital sport center mi leinaba yumsing amasung public service institution sing yauna facility kayada Barget Tokhi Makoya attack asi yamna hakchin mamongda Iran gi ningkha tamba amasung ngamkhai gi saktam thugai bani thausilasi international law gi machang oiba principle sing thugai bani haina warol aduda haiki marak sida Islamic Revolutionary Guards Corps IRGC gi pau amagi matung ina US amasung Israel na Iran gi energy infrastructure da attack tawrakraba matung da Laman Khumba oina IRGC na Israel gi Haifa da leiba refinery amada attack tawkhre hairi terrorist group ni haina lauthokraba dharma kadnaba leiba force asina thadokhiba warol gi matung ina Khyber second missile sijinaduna Haifa refinery da attack tawki amasung attack adu mai pakhi hairi National Iranian Oil Refinery and Distribution Company na phongdokhiba matung ina ngarang ahing US amasung Israeli forces na energy infrastructure da target tawrakpadagi Tehran amasung Alborsta leiba thau paifam kaya mai chaki hairi cheraksida Dubai dagi phangma pawgi matung ina United Arab Emirates UAE gi air defense na Iran gi ballistic missile taragataru amasung drone chamaga taragataret thugai khre hairi Iran na ballistic missile taragataret kapsilakpada missile amadi samudra da tasin ki adubu atopa taragataru adudi air defense system na thugai ki drone chamagi mathakta kapsilakpa aduda drone mari khakti UAE gi lam sarukta taki Threat kaya laklibasi UAE na matik chana thengnana basem sari haina leiba asigi defense ministry na phongdokhi Iran gi president na Landakhre haikhrabasu yumthang na blackbox sing da khut thaba leptri
Irangi President Masoud Pezeshkianna handak yumthaknaba Gulf leibaksinda missile amasung drone attacking tawkhibagidamag Landakhre amasung leibaksin asidagi Iranda attack tawraktrabadi Iran makhoigi mathakta khut thaba leplagadi haina thangja numita phongdokre. Adum oinamak Saudi Arabia, Qatar, UAE amasung Bahraingi air defense siren sing amasung interception singi report laibana maram oiraga Irangi President Landakhre hariba sigi matangda wahang kaya lakle amasung muknaba chayol ani changlakpaga loinana Gulf leibaksingna tangdu leitadaba hengathalle. Irangi thawongsinna sokalaba yumthaknaba leibaksingda ihak isana Landakhre haijari haina Pezeshkianna television ki khutangda piba warul amada phongdokhi. Irangi mathakta landabada yumthaknaba leibaksing sizinnadrabadi makhoigi mathakta attacking tawba lepada Irangi temporary leadership council na yaba pikre haina Pezeshkianna makhatana phongdokhi. Magna haiki Tehran diplomacy na hena Paunki regional government singa muknaba paungkide. Saudi Arabia da Defense Ministry na Prince Sultan Airways tamna kapslakkiba ballistic missile ama mi tadaba mafam amada taki haina phongdokhi. Misi ba natraga sokpagi paw leite regional authorities singna tongan missile sing amasung drone sing thatki haina phongdoknaki tongan ba city singda alert sing amasung disruption singi report laiki UAE ge authorities singna haiki interception amadagi akayatoi singna maram oiraga Dubai Marinada tower ama maichaki mi sokpagi paw amata leiti amasung phibam laksile. Manamada attack amadagi maichaki yum ama amasung atai building sing akayatoi thoki haina Bahraingi interior ministry na haiki Tehran amu hana nungsi chananan leibagi wangangang labaso kapsilakpa leptaba sina Tehran Landakhre haijakhiba si umkhatnaba hengalaktanaba thamoi sengna hotnai haibagi ingit ama pibra natraga military operation singni makhata na chatharaga chumna paujal piba khakthara haibagi wahang kaya regional official singna hangli. Kona Irangi armed force ke spokesman Avol Fazil Sekerstina President wafamdu sawatki amasung Irangi mathakta attack sing chathabada yumthangnaba leibak singi lam sizinnadrabadi Iran makhoigi mathakta khut thare haiki Bahraingi King Hamad bin Isa al Khalifa na haiki attack sing leptana chatharaklabasu ningthongna panba leiba asina Santi lambi do chanaba chetpa firef hongdana lei. Region asida amasung malemda khudongthiba thoktanaba amasung tangdu leitanaba hena kana honabada Bahrain na chogotli haina makhatana mahakna phongdokhi. Kingdom of Bahrain gi miyam santi oi amasung punna hingminabada thajaba thammi haina mangna phongdokhi haina Bahrain news agency na haiki extra message amada President Pezeshkianna haiki afava yumthangnaba amasung amana amagi sovereignty amasung territorial integrity ikai khumnabada yumfam oiraga regional government sing marup mapang oiba mari sing kaidana thamba Iran na pami US amasung Israel dagi masa ngakthongnaba Iran gi pokpadagi yaurakba hakti mangbi yaroi Israel na masa ngakthongnaba areba mikup faba honagani amasung Iran gi operation sing asi leiba asigi mayokta chathaba attack sing mari leinaba mafam sing maru oina region asida leiba US ki military base sing khakta target tawgani haina Iran gi president na phongdokhi. Ngasi Iran da yamna kana khut thagani hairaduna US President Donald Trump na Iran gi official sing na makhata na target tawki haina US President Donald Trump na warning tawki Iran gi parliament ki speaker Mohammad Baghera Karibak na Iran gi fire phongba leiti amasung aikhoi gi athauba oikraba imam gi guide line sing da yumfam oi haina phongdokhi region asida US ki base sing leiriba makhai leibak sing santi phangloi Iran gi official sing amasung miyam principal asigi matangda mot chap manai haina makhata na mangna phongdokhi. Kuwait na soibadagi US ki fighter jet ahum thugai Iranian forces na United States ke ally oriba Kuwait chakana landarbingai manungda Kuwait ki air defense system singna soibadagi Iran ge attack ngakthokhiba US ki fighter jet ahum thugaikre hairi Iran attack torakpadu ballistic missile amasung drone kapsinba khaktana tana makhoigi mallaba warplane singsu sizinaki lana sida Iran na makhoigi amanba warplane sing sizinaribasi handaki asina ahanbani attack aduna maram oiduna US ki jet sing paikhatuna ngakthokna bahonaki adabu lan ngakthokpada yawkiba Kuwait ki F-15E Strike Eagle jet ahum thugaikibani haina US military ki Central Command Centacom na phongdoki jet ahum adugi crew tarukmak parachute ki matengna chongthoki amasung makhoi tekta kaidaba fibamda lairi Kuwait na su thawdu asi masagi asoibani haina yajakre chathariba operation asida Kuwait na pangliba mateng kayagi damak yamna tawbima khangba uchari haina Centacom gi warul amada haiki.